ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯗꯦ ꯔꯨꯇꯤꯟ ꯑꯣꯏꯅ ꯇꯧꯗꯣꯏꯅꯦꯕ ꯑꯩ ꯉꯔꯥꯡ ꯂꯥꯏꯚ ꯆꯠꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯁꯟꯖꯅꯥꯅ ꯍꯥꯏꯔꯛꯄ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕ ꯑꯗꯨꯒꯤꯗꯣ ꯌꯦꯡꯍꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯦ ꯍꯧꯖꯤꯛꯁꯦ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏꯅꯦꯕ ꯄꯨꯡ 6 ꯇꯥꯔꯦ ꯇꯥꯗꯣꯔꯦꯀꯣ ꯈꯔ ꯊꯦꯡꯉꯦ ꯑꯗꯨ ꯏꯁꯤꯡ ꯂꯥꯛꯇꯦ ꯏꯁꯤꯡ ꯂꯥꯛꯇ꯭ꯔꯒꯁꯨ ꯅꯣꯡ ꯇꯥꯏꯌꯦꯕ ꯃꯄꯥꯟꯗ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯠ ꯀꯥꯞꯄꯒ ꯚꯤꯗꯤꯑꯣꯁꯤ ꯂꯧꯔꯛꯏꯅꯦꯕ ꯑꯗꯣ ꯅꯣꯡ ꯇꯥꯏ ꯑꯗꯣ ꯅꯣꯡ ꯇꯥꯕꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯏꯁꯤꯡ ꯂꯥꯛꯇꯕꯅꯤꯅ ꯏꯁꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯌꯥꯝꯅ ꯑꯣꯏꯗꯅ ꯑꯗꯨꯗꯣ ꯏꯁꯤꯡ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯊꯛꯇ ꯅꯣꯡ ꯇꯥꯕꯅꯤ ꯑꯗꯣ ꯏꯁꯤꯡ ꯌꯥꯔꯨꯔꯁꯤ ꯁꯤꯗ ꯂꯩꯔꯦ ꯕꯥꯀꯦꯠꯇꯣ ꯑꯩ ꯍꯧꯖꯤꯛ ꯄꯨꯔꯒ ꯆꯠꯂꯦ ꯁꯦ ꯑꯩ ꯍꯧꯖꯤꯛ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏꯅꯦꯕ ꯅꯣꯡꯒꯤ ꯏꯁꯤꯡ ꯌꯥꯒꯦ ꯍꯥꯏꯅ ꯃꯤꯅ ꯖꯥꯅ ꯂꯩꯔꯝꯃꯦ ꯏꯁꯤꯡꯁꯦ ꯌꯦꯡꯉꯣ ꯃꯤꯅ ꯖꯥꯁꯟꯅ ꯂꯩꯔꯝꯃꯦꯕ ꯏꯁꯤꯡꯁꯦ ꯑꯗꯣ ꯑꯩꯁꯨ ꯖꯥꯁꯜꯂꯦ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯑꯩꯒꯤ ꯂꯩꯈꯃꯥꯟ ꯁꯣꯝꯗꯁꯨ ꯑꯃ ꯊꯥꯏꯌꯦꯕ ꯂꯩꯈꯃꯥꯟ ꯄꯥꯝꯕꯤ ꯐꯖꯗ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯎꯁꯣꯏ ꯃꯀꯨ ꯈꯣꯛꯑꯦ ꯑꯩꯗꯤ ꯉꯝꯗꯦꯕ ꯎꯁꯣꯏ ꯃꯀꯨ ꯈꯣꯛꯄꯁꯦ ꯃꯉꯣꯟꯗ ꯑꯃꯈꯛ ꯃꯁꯤꯡ ꯑꯃꯈꯛ ꯆꯥꯎꯕꯁꯦ ꯑꯁꯤꯁꯦ ꯍꯦꯛꯇ ꯊꯤꯜꯂꯦꯕ ꯑꯗꯣ ꯃꯥꯁꯨ ꯉꯝꯗꯦ ꯍꯩꯇꯅ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯃꯥꯅ ꯈꯣꯛꯄꯤꯔꯦ ꯑꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯀꯔꯝꯕ ꯃꯑꯣꯡꯗ ꯈꯣꯛꯀꯦ ꯍꯥꯏꯗꯣ ꯌꯦꯡꯉꯨꯁꯦ ꯀ꯭ꯋꯥ ꯃꯇꯞ ꯐꯖ ꯑꯃ ꯍꯧꯖꯤꯛ ꯏꯟꯁꯤꯟꯕꯤꯔꯅꯦꯕ ꯃꯥ ꯎꯁꯣꯏ ꯃꯀꯨ ꯈꯣꯛꯄꯤꯕꯒꯤ ꯃꯌꯥꯝ ꯃꯀꯣꯛꯇꯤ ꯌꯥꯝꯊꯅꯗ꯭ꯔꯅꯦ ꯑꯗꯨꯕꯣ ꯑꯗꯨꯗꯤ ꯑꯆꯧꯕꯗꯨꯅꯤ ꯃꯈꯥ ꯇꯥꯕ ꯅꯪ ꯇꯧꯔꯣ ꯑꯩ ꯊꯥꯡꯒꯦ ꯌꯦꯡꯉꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯗ꯭ꯔꯥ ꯊꯥꯡꯒꯦ ꯃꯥꯒꯤ ꯊꯥꯡ ꯈꯤꯇꯅꯦꯕ ꯂꯪꯉꯤꯁꯦ ꯑꯩꯒꯤ ꯉꯥꯁꯦꯟ ꯊꯥꯡꯗꯤ ꯑꯃꯐꯥꯎ ꯂꯪꯕꯤꯗꯦ ꯃꯥꯅ ꯐꯦꯡꯕꯤꯗꯦ ꯁꯤꯡꯁꯤꯠꯇꯅꯦ ꯁꯤꯠꯂꯁꯨ ꯌꯥꯕꯅꯦꯕ ꯑꯗꯣ ꯑꯩ ꯁꯤ ꯁꯤꯡꯁꯤꯠꯇꯒ ꯁꯤꯠꯂꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯣꯏꯗꯣꯏꯅꯤ ꯃꯣꯇꯣꯔ ꯇꯤꯡꯍꯜꯂꯒ ꯊꯝꯃꯝꯃꯦꯕ ꯃꯣꯇꯣꯔ ꯃꯄꯨꯝꯅꯦ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯑꯩ ꯃꯥꯒꯤ ꯑꯉꯥꯡꯕꯁꯦ ꯂꯧꯊꯣꯛꯇ꯭ꯔꯦ ꯑꯉꯥꯡꯕꯁꯦ ꯂꯧꯊꯣꯛꯅꯕꯅꯦꯕ ꯑꯗꯣ ꯑꯩ ꯂꯧꯊꯣꯛꯇ꯭ꯔꯦ ꯑꯩ ꯌꯣꯡꯆꯥꯛ ꯈꯔ ꯍꯥꯞꯆꯤꯜꯂꯅꯤ ꯌꯣꯡꯆꯥꯛꯁꯦ ꯍꯥꯞꯄꯦ ꯑꯇꯦꯛꯄ ꯑꯗꯨꯒ ꯁꯤꯅ ꯍꯦꯟꯇꯥ ꯀ꯭ꯌꯨꯇꯣꯉꯥꯗꯣ ꯁꯤꯗ ꯊꯝꯃꯦꯀꯣ ꯄꯥꯁꯇꯣꯟ ꯈꯔ ꯍꯥꯞꯄꯤꯔꯦ ꯍꯥꯞꯄꯦ ꯋꯦꯗꯔꯁꯦ ꯈꯔ ꯅꯨꯡꯁꯥ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯒ ꯏꯁꯤꯡꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯑꯩ ꯐꯤ ꯇꯤꯡꯁꯤꯜꯂꯒꯦꯅ ꯐꯤ ꯀꯌꯥꯝ ꯌꯥꯝꯕꯅꯣ ꯌꯦꯡꯉꯣ ꯑꯁꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯁꯨꯔꯛꯇꯕ ꯐꯤꯅꯦꯕ ꯅꯨꯡꯁꯥ ꯑꯝꯇ ꯊꯣꯛꯇꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯅꯨꯡꯁꯥ ꯊꯣꯛꯄꯗꯨꯒ ꯐꯤꯁꯦ ꯁꯨꯔꯒꯦ ꯍꯥꯏꯅ ꯌꯦꯡꯉꯣ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯅꯣꯡ ꯇꯥꯔꯝꯃꯦ ꯑꯗꯣ ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯐꯤ ꯈꯔꯁꯨ ꯁꯤꯒ ꯁꯨꯔꯒ ꯊꯝꯃꯦ ꯆꯦꯟꯆꯠ ꯁꯨꯔꯤꯅꯦꯕ ꯑꯩ ꯉꯁꯤꯁꯦ ꯑꯃꯨꯛꯀꯒꯁꯨ ꯁꯤꯒꯁꯨ ꯂꯩꯔꯦ ꯑꯗꯣ ꯏꯁꯤꯡꯁꯦ ꯁꯣꯛꯆꯜꯂꯦ ꯑꯁꯤꯒꯤ ꯏꯁꯤꯡꯁꯤꯁꯨ ꯑꯃꯨꯛ ꯁꯣꯛꯑꯒꯅꯦ ꯁꯤ ꯊꯟꯃꯟꯈ꯭ꯔꯦ ꯏꯆꯥꯟ ꯇꯧꯔꯝꯃꯤꯁꯦ ꯄꯨꯁꯟꯕꯗ ꯅꯤꯛꯊꯣꯛꯑꯅꯦꯕ ꯑꯁꯤꯁꯦ ꯁꯣꯛꯑꯒ ꯑꯃꯨꯛ ꯍꯩꯖꯤꯜꯂꯤꯅꯦꯕ ꯑꯁꯤꯒꯤ ꯁꯤꯟꯇꯦꯛꯁ ꯑꯆꯧꯕꯁꯤꯒ ꯍꯩꯔꯤꯅꯦꯕ ꯎꯁꯣꯏ ꯂꯣꯟꯕ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯒꯧ ꯒꯧ ꯂꯥꯎꯕꯒꯅ ꯍꯥꯎꯕ ꯍꯦꯟꯕꯅꯦꯕ ꯃꯤꯒꯤꯗꯤ ꯈꯪꯗꯦꯀꯣ ꯑꯩꯒꯤꯗꯤ ꯍꯥꯎꯔꯤ ꯆꯥꯕꯗ ꯀ꯭ꯔꯧ ꯂꯥꯎꯕꯗꯣ ꯍꯥꯎꯕꯅꯦꯕ ꯃꯌꯥꯝ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯏꯔꯣꯟꯕꯁꯦ ꯍꯥꯎꯔꯗ꯭ꯔꯗꯤ ꯑꯃꯨꯛ ꯃꯥꯒꯤꯁꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯏꯆꯥꯅꯨꯄꯥꯅ ꯆꯠꯄ ꯄꯤꯔꯤꯁꯤ ꯇꯞꯇꯞꯅ ꯄꯣꯠꯂꯣ ꯑꯣꯔꯣ ꯊꯥꯗꯅꯨ ꯏꯁꯤꯡ ꯇꯠꯂꯦ ꯑꯗꯨꯒ ꯑꯩ ꯏꯁꯤꯡ ꯁ꯭ꯋꯤꯁ ꯃꯨꯠꯊꯠꯂꯝꯃꯦ ꯃꯄꯥꯅ ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯄꯨꯡ 8:30 ꯍꯦꯜꯂꯦ ꯄꯨꯡ 9 ꯇꯥꯒꯦ ꯇꯧꯔꯦ ꯃꯥ ꯉꯁꯤꯁꯨ ꯈꯔ ꯊꯦꯡꯅ ꯗ꯭ꯌꯨꯇꯤ ꯆꯠꯈ꯭ꯔꯦ ꯐꯤ ꯁꯨꯅ ꯂꯣꯏꯔꯦ ꯑꯩꯅ ꯐꯤꯗꯣ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯃꯦ ꯁꯤꯒꯤ ꯊꯧꯔꯤꯁꯤꯗ ꯊꯝꯃꯦ ꯃꯆꯨꯝ ꯇꯥꯍꯜꯂꯤꯕꯅꯦ ꯑꯃꯨꯛ ꯅꯨꯡꯁꯥ ꯉꯁꯥꯏ ꯈꯔ ꯊꯣꯛꯑꯝꯃꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯣꯡ ꯑꯃꯨꯛ ꯇꯥꯁꯟꯈꯔꯦ ꯑꯗꯨꯒ ꯁꯤꯗ ꯌꯦꯡꯉꯣ ꯃꯣꯠꯂꯤꯕꯁꯦ ꯎꯕ꯭ꯔꯥ ꯂꯩꯉꯣꯏ ꯃꯇꯅꯦꯕ ꯁꯤꯒꯤ ꯃꯁꯥꯡꯁꯦ ꯂꯩꯉꯣꯏ ꯃꯇꯅꯤ ꯑꯗꯣ ꯑꯩꯒꯤ ꯇꯨꯂꯁꯤꯕꯣꯡ ꯑꯥꯗ ꯂꯩꯔꯦꯕ ꯑꯩꯁꯤ ꯂꯥꯏꯙꯨꯞ ꯊꯥꯕꯒꯤ ꯆꯠꯄꯒꯤꯅꯦ ꯑꯁꯤꯒꯤꯁꯤꯡꯁꯦ ꯆꯥꯝꯊꯣꯛꯇꯣꯏꯅꯦꯕ ꯃꯈꯥꯗꯒꯤ ꯑꯗꯨꯝ ꯀꯥꯈꯠꯂꯛꯄꯁꯤꯅ ꯆꯄꯥꯛ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯧꯗꯅ ꯇꯣꯠꯁꯜꯂꯝꯒꯅꯦꯕ ꯑꯗꯨꯒꯤ ꯆꯥꯝꯊꯣꯛꯏꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯁꯦ ꯁꯤ ꯆꯄꯜꯒꯁꯦ ꯂꯣꯏ ꯂꯧꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯃꯣꯕꯥꯏꯜ ꯄꯥꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯆꯄꯜꯒꯁꯦ ꯂꯣꯏꯅ ꯖꯒꯥꯗ ꯊꯝꯃꯒ ꯑꯗꯒꯤ ꯑꯁꯤꯒꯤ ꯁꯨꯃꯥꯏꯅ ꯏꯟꯊꯈꯤꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯤ ꯑꯁꯤ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯃꯈꯥꯗꯒꯤ ꯃꯤ ꯀꯥꯈꯠꯂꯛꯄꯅꯅꯦ ꯑꯃꯨꯛ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯉꯥꯛꯇ ꯑꯃꯨꯛ ꯂꯣꯏꯈ꯭ꯔꯅꯤ ꯑꯩ ꯏꯃꯨꯡꯁꯦ ꯌꯥꯝ ꯀꯦꯡꯉꯦꯕ ꯑꯗꯨꯅꯅꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯁꯤ ꯁꯥꯞ ꯇꯧꯅ ꯂꯣꯏꯔꯦ ꯑꯗꯣ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯎꯔꯅꯤ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ ꯐꯥꯁ ꯆꯥꯔꯒ ꯀ꯭ꯋꯥ ꯃꯇꯝ ꯆꯥꯔꯒ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯂꯣꯏꯁꯤꯜꯂꯅꯤ ꯋꯥꯏ ꯁꯤꯠꯂꯦ ꯁꯤ ꯐꯃꯨꯡ ꯂꯩꯔꯝꯕꯗꯣ ꯑꯩꯅ ꯉꯔꯥꯡ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤꯅꯦ ꯐꯃꯨꯡꯗꯣ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ
ꯑꯩꯅ ꯋꯥꯏꯠ ꯇꯩꯁꯦ ꯀꯪꯅꯕꯒꯤ ꯁꯤꯗ ꯐꯦꯟ ꯊꯥꯔꯤ ꯁꯦ ꯑꯗꯣ ꯅꯣꯡ ꯀꯔꯛ ꯅꯣꯡꯊꯤꯁꯨ ꯃꯪꯉꯛꯑꯦ ꯑꯃꯨꯛ ꯐꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯃꯄꯥꯟꯗ ꯑꯗꯣ ꯉꯁꯤꯒꯤ ꯂꯥꯏꯗꯨꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯅ ꯑꯗꯨꯝ ꯊꯥꯔꯅꯦꯕ ꯖꯦꯡꯉꯣ ꯐꯤ ꯂꯩꯔꯦ ꯑꯗꯨꯏ ꯃꯊꯪꯗ ꯃꯥꯡꯒꯣꯟꯗꯁꯨ ꯐꯤ ꯐꯧꯔꯤꯑꯕ ꯃꯥꯡꯒꯣꯟꯒꯤꯁꯤꯗꯤ ꯂꯧꯁꯟꯗ꯭ꯔꯦ ꯃꯊꯛꯇ ꯐꯧꯔꯨꯕ ꯐꯤꯗꯣ ꯄꯨꯊꯔꯛꯏꯕ ꯑꯁꯤ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯉꯁꯤꯗꯤ ꯈꯔ ꯆꯠꯂꯅꯦꯕ ꯃꯌꯥꯝ ꯑꯩꯒꯤ ꯐꯤꯁꯦ ꯏꯃꯨꯡꯗ ꯑꯣꯏꯅ ꯐꯧꯔꯦ ꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯏꯃꯨꯡꯗ ꯑꯣꯏꯅ ꯐꯧꯔꯦ ꯐꯦꯟ ꯃꯈꯥꯗ ꯅꯠꯇ꯭ꯔꯒꯗꯤ ꯀꯪꯕ ꯉꯝꯃꯔꯣꯏꯕ ꯁꯣꯝꯗ ꯉꯥꯜꯂꯤꯁꯦ ꯅꯨꯡꯁꯥ ꯊꯣꯛꯂꯛꯑꯦꯕ ꯅꯣꯡ ꯃꯀꯨꯞ ꯃꯀꯨꯞ ꯌꯥꯎꯔꯕꯗꯨꯒ ꯑꯩꯅ ꯐꯧꯔꯨꯗ꯭ꯔꯕꯀꯣ ꯑꯃꯨꯛꯀ ꯑꯃꯨꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯗꯣꯏꯗꯣ ꯋꯥꯔꯦꯕꯀꯣ ꯑꯩꯁꯨ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯄꯨꯡ 12:30 ꯇꯥꯔꯦ ꯑꯗꯣ ꯑꯩ ꯍꯦꯟꯖꯥꯡꯗꯤ ꯂꯣꯏꯅ ꯊꯣꯡꯅ ꯂꯣꯏꯔꯦ ꯑꯗꯨꯏ ꯃꯊꯪꯗ ꯑꯉꯥꯡꯒꯤ ꯍꯦꯟꯖꯥꯡ ꯊꯣꯡꯗ꯭ꯔꯤꯕ A few moments later. ꯃꯥꯏ ꯆꯥꯛ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯆꯥꯛ ꯄꯨꯟꯁꯤꯜꯂꯦ ꯁꯤ ꯄꯨꯈꯝ ꯑꯩꯒꯤ ꯄꯨꯈꯝ ꯆꯥꯎꯈ꯭ꯔꯕ ꯄꯨꯈꯝꯁꯤꯗ ꯄꯨꯟꯁꯤꯜꯂꯦ ꯑꯗꯨꯏ ꯃꯊꯪꯗ ꯎꯁꯣꯏꯅꯦꯕꯀꯣ ꯎꯁꯣꯏ ꯏꯔꯣꯟꯕꯅꯦ ꯑꯗꯣ ꯎꯁꯣꯏꯁꯦ ꯑꯩ ꯈꯔ ꯈꯥꯏꯗꯣꯛꯑ ꯊꯝꯗꯣꯏꯅꯦꯕ ꯑꯁꯤ ꯆꯥꯃꯜꯂꯤ ꯏꯊꯣꯝꯇꯅ ꯆꯥꯕ ꯉꯝꯃꯣꯏꯗꯣ ꯑꯉꯥꯡꯒꯤꯁꯤꯒꯗꯤ ꯑꯉꯥꯡꯒꯤ ꯍꯋꯥꯏ ꯊꯣꯡꯕ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯔꯅꯦꯕ ꯍꯧꯖꯤꯛꯁꯦ ꯄꯨꯡ 12:30 ꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯅꯤ ꯆꯥꯛ ꯆꯥ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯎꯍꯜꯂꯒꯦ ꯆꯥꯛꯁꯨ ꯇꯣꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯑꯩꯅ ꯃꯨꯛꯕꯥꯡ ꯃꯆꯥ ꯑꯃ ꯇꯧꯔꯨꯔꯦ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯃꯊꯦꯜ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯏꯔꯣꯝ ꯁꯤꯁꯇꯔ ꯕ꯭ꯂꯣꯅ ꯎꯁꯣꯏ ꯏꯔꯣꯝꯕ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯨꯛꯕꯥꯡ ꯃꯆꯥ ꯑꯃ ꯇꯧꯔꯨꯕꯒꯤ ꯗ꯭ꯔꯦꯁꯅꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯦꯠꯂꯒ ꯂꯩꯔꯤ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯋꯥ ꯆꯥꯔꯅꯤ 3 hours later. ꯃꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯏꯁꯤꯡ ꯆꯥꯕ ꯆꯠꯂꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯦꯕ ꯑꯩꯈꯣꯏ ꯅꯨꯄꯥ ꯗ꯭ꯌꯨꯇꯤꯗꯤ ꯍꯜꯂꯛꯑꯒ ꯍꯧꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯍꯧꯒꯠꯂꯛꯑꯦ ꯍꯧꯖꯤꯛ Later. ꯃꯌꯥꯝ ꯑꯩ ꯄꯄꯥꯒ ꯗꯨꯀꯥꯟꯗ ꯆꯠꯂꯤ ꯏꯁꯤꯡ ꯆꯥꯎꯕ ꯌꯦꯡꯕ ꯆꯠꯂꯤꯅꯦ ꯏꯁꯤꯡ ꯍꯥꯏꯔꯝꯃꯣ ꯆꯥꯕ ꯆꯪꯕ ꯆꯠꯂꯤ ꯏꯁꯤꯡ ꯆꯥꯎꯔꯦꯅ ꯑꯗꯨꯅ ꯃꯥꯒꯤ ꯁꯤꯒꯤ ꯖꯨꯇꯥꯁꯦ ꯄꯨꯔ ꯂꯥꯛꯏꯕ ꯀꯩ ꯖꯨꯇꯥꯅꯣ ꯑꯗꯨ ꯆꯤꯡꯗꯒꯤꯅꯦ ꯄꯥꯏꯅ ꯀꯩ ꯖꯨꯇꯥꯅꯣ ꯁꯤꯕꯣ ꯃꯥ ꯄꯇꯛ ꯄꯇꯛ ꯂꯥꯎꯏꯅꯦ ꯔꯕꯔ ꯑꯗꯨꯃꯥꯏꯅ ꯑꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯇꯣꯡꯕ ꯁꯥꯗꯤ ꯁꯥꯏ ꯁꯥꯗꯤ ꯁꯥꯏ ꯑꯅꯤꯃꯛ ꯆꯠꯂꯨꯁꯤꯒꯦ ꯅꯪ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯊꯥꯡꯒꯠꯂꯨꯗꯨꯒ ꯌꯥꯀꯦ ꯀꯩꯅꯣꯅꯣ ꯈꯪꯗꯦꯉꯣ ꯄꯣꯠꯁꯦ ꯔꯕꯔꯁꯦ ꯃꯈꯥꯗꯁꯨ ꯌꯦꯡꯉꯨꯅꯦ ꯁꯤ ꯃꯈꯥꯒꯤꯁꯦ ꯀꯩꯅꯣ ꯀꯌꯥ ꯇꯥꯔꯛꯏꯅꯣ ꯈꯪꯗꯦꯉꯣ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯃꯃꯟꯗꯤ ꯈꯪꯗꯦꯕ ꯏꯆꯥꯅꯨꯄꯥꯗ ꯄꯤꯔꯛꯏꯅꯦ ꯑꯗꯣ ꯍꯣꯔꯦꯟ ꯃꯥ ꯀꯥꯈꯠꯂꯛꯑꯀꯥꯟꯗ ꯑꯩ ꯄ꯭ꯔꯥꯏꯁꯇꯣ ꯁꯥꯏꯠꯇ ꯑꯗꯨꯝ ꯎꯠꯂꯝꯒꯦ ꯏꯁꯤꯡꯗ ꯇꯣꯡꯒꯗꯕ ꯈꯣꯡꯎꯞꯅꯦꯕ ꯁꯤ ꯏꯁꯤꯡꯗ ꯇꯣꯡꯒꯗꯕ ꯈꯣꯡꯎꯞꯅꯦ ꯁꯤꯁꯦ ꯌꯦꯡꯉꯣ ꯑꯁꯤ ꯃꯑꯣꯡꯁꯤꯅꯦ ꯄꯇꯛ ꯄꯇꯛ ꯂꯥꯎꯔꯦ ꯊꯝꯕꯒꯁꯤ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ हाइदꯔꯒ जुंदबी जाने A few moments later. ज़मीन खूब मेरी मेरी नस नस पे तेरा इश्क बहे काम न पड़े कभी रंग तेरा जिस्मों से निकल के खून कहे मिट्टी में मिल जावा गुल के मैं गिर जावा है दिल की यार ꯑꯩ ꯏꯆꯥꯅꯨꯄꯥꯅꯦ ꯄꯥꯅꯤꯁꯃꯦꯟꯒꯤ ꯏꯁꯩ ꯁꯛꯎ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯨꯃꯥꯏ ꯏꯁꯩ ꯀꯟꯅ ꯇꯝꯃꯦꯕ ꯍꯧꯖꯤꯛ है दिल की यार वाह 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 के पंद्रह न सका फदरे गाँव